ꯉꯁꯤꯗꯤ ꯄꯀꯧꯔꯥ ꯊꯣꯡꯕꯁꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯀꯃꯥꯏꯅ ꯍꯧꯋꯤ ꯍꯥꯏꯕꯗꯨ ꯎꯠꯇꯣꯏꯅꯦꯕꯀꯣ ꯀꯔꯝ ꯀꯥꯟꯗ ꯊꯥꯛꯏ ꯈꯣꯠꯂꯤꯗꯣ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯀꯧꯔꯥ ꯍꯧꯕꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯗꯤ ꯄꯀꯧꯔꯥ ꯊꯣꯡꯒꯦꯕꯀꯣ ꯄꯀꯧꯔꯥ ꯑꯃꯅꯦ ꯁꯤꯡꯖꯨ ꯑꯃꯅꯦ ꯕꯣꯔꯥ ꯑꯃꯅꯦ ꯇꯧꯒꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯕꯦꯁꯟ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯅꯥꯀꯨꯞꯄꯤ ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯗꯣꯛꯄꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯞꯅꯕ ꯄꯀꯧꯔꯥꯗ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯅꯄꯥꯛꯄꯤ ꯃꯔꯥꯅꯤꯀꯣ ꯁꯤꯁꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥ ꯑꯁꯨꯕ ꯑꯗꯨꯒ ꯁꯤꯅ ꯁꯤꯡ ꯑꯁꯨꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯀꯧꯔꯥ ꯁꯦꯝꯅꯕ ꯊꯤꯠꯄ ꯈꯣꯠꯄ ꯍꯧꯔꯁꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤꯁꯤꯅ ꯃꯆꯜ ꯍꯥꯞꯄꯒꯦ ꯖꯤꯔꯥ ꯈꯔ ꯑꯃ ꯍꯥꯞꯄꯒꯦ ꯒꯔꯝ ꯃꯁꯂꯥ ꯈꯤꯇꯪ ꯍꯥꯞꯀꯦ ꯌꯥꯝꯃꯣꯏ ꯁꯤ ꯈꯛꯇꯅꯦ ꯁꯤꯅ ꯉꯁꯥꯏ ꯀꯨꯞꯅ ꯁꯣꯏꯈꯤꯕ ꯅꯥꯀꯨꯞꯄꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯄꯀꯧꯔꯥꯁꯦ ꯌꯥꯝꯅ ꯍꯧꯔꯔꯣꯏ ꯅꯨꯡꯗꯥꯡꯅꯤꯅ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒꯗꯪ ꯆꯥꯒꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯄꯀꯧꯔꯥꯒꯤ ꯃꯍꯤꯁꯦ ꯌꯥꯝ ꯐꯖꯅ ꯆꯥꯡ ꯌꯦꯡꯉꯒ ꯇꯣꯠꯄꯤꯔꯁꯦꯕꯀꯣ ꯌꯥꯝꯅ ꯏꯁꯤꯡ ꯅꯪꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯂꯥꯡꯕꯁꯨ ꯅꯠꯇꯕ ꯁꯤ ꯈꯤꯇꯪ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯀꯥꯎꯒꯜꯂꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯊꯨꯝ ꯍꯥꯞꯄ ꯀꯥꯎꯔꯝꯃꯦꯕ ꯑꯗꯨꯒꯤ ꯊꯨꯝꯁꯦ ꯍꯥꯞꯄꯒ ꯑꯃꯨꯛ ꯇꯣꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯄꯤꯔꯁꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯄꯀꯧꯔꯥ ꯍꯧꯕ ꯂꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯦ ꯊꯥꯎꯁꯦ ꯃꯔꯦꯛ ꯌꯥꯝ ꯊꯨꯝꯗꯕꯤꯗ ꯍꯩꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯄꯀꯧꯔꯥ ꯍꯧꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯟꯒꯤ ꯈꯥꯡꯁꯤꯗ ꯍꯧꯕꯤꯌꯣ ꯅꯠꯇ꯭ꯔꯗꯤ ꯑꯃ ꯂꯨꯊꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯊꯥꯎꯁꯦ ꯁꯥꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯤꯅꯦꯅ ꯂꯩꯔꯒ ꯅꯝꯂꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛꯀ ꯑꯩꯁꯦ ꯄꯀꯧꯔꯥꯁꯦ ꯃꯀꯣꯛꯇꯩ ꯊꯤꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯊꯥꯗꯕꯤꯔꯒ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯍꯧꯁꯦ ꯅꯠꯇ꯭ꯔꯗꯤ ꯀꯥꯁꯜꯂꯛꯄꯅ ꯍꯥꯟꯕꯅꯦ ꯑꯗꯨꯅ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯍꯧꯕꯤꯒꯅꯣ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯗꯤ ꯚꯣꯏꯁ ꯑꯣꯚꯔꯁꯨ ꯇꯧꯔꯕꯅꯦꯕꯀꯣ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯩ ꯀꯩꯕꯣꯏ ꯋꯥꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯕ ꯁꯤꯗ ꯑꯗꯨꯗꯨꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯏꯁꯤꯡꯁꯦ ꯍꯤꯞꯆꯤꯟꯕꯤꯌꯣꯕꯀꯣ ꯄꯀꯧꯔꯥꯒꯤ ꯃꯁꯛ ꯇꯥꯔꯛꯅꯕ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯃꯌꯥꯏꯒ ꯀꯨꯠꯂꯛ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯂꯩꯅꯕ ꯑꯗꯨꯒ ꯇꯞ ꯇꯞꯅ ꯑꯃꯨꯛ ꯑꯣꯠꯄꯤꯔꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒ ꯁꯠ ꯑꯣꯠꯄꯤꯁꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯀꯥꯁꯜꯂꯛꯄꯅ ꯍꯦꯛꯇ ꯍꯥꯟꯕꯅꯦ ꯄꯀꯧꯔꯥꯁꯦ ꯇꯨ ꯁꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯐꯖꯔꯕꯅꯦꯕ ꯁꯣꯛꯄ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯕꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯂꯝꯗꯕꯗꯨꯗ ꯊꯥꯎꯁꯦ ꯉꯁꯥꯏꯒꯤ ꯄꯀꯧꯔꯥ ꯍꯧꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯎꯗꯨꯅꯦꯕꯀꯣ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏꯅ ꯑꯁꯤꯅ ꯄꯀꯧꯔꯥ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯦꯕꯀꯣ ꯄꯀꯧꯔꯥ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯃꯪꯒꯜꯒ ꯂꯣꯏꯅ ꯇꯥꯎꯕ ꯂꯣꯏꯔꯕꯅꯦ ꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯃꯩ ꯈꯔ ꯂꯩꯊꯔ ꯑꯗꯨꯒ ꯁꯤꯡ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤꯗꯤ ꯁꯤꯅ ꯅꯄꯥꯛꯄꯤꯒꯤ ꯃꯔꯥꯗꯣ ꯅꯥꯀꯨꯞꯄꯤ ꯑꯗꯨꯒ ꯅꯄꯥꯛꯄꯤ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯁꯤꯒꯤ ꯇꯥꯜꯂꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯔꯝ ꯃꯁꯂꯥ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯦ ꯃꯆꯜꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯒꯤꯗꯤ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯃꯆꯨꯁꯦ ꯌꯥꯝꯁꯨ ꯍꯥꯞꯆꯤꯟꯕꯤꯒꯅꯨ ꯑꯗꯩꯗꯤ ꯌꯥꯝ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯣ ꯅꯠꯇ꯭ꯔꯗꯤ ꯋꯥꯠꯄ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯃꯒꯅ ꯈꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯆꯥꯡꯁꯦ ꯐꯖꯅ ꯌꯦꯡꯉꯒ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯊꯥꯎ ꯉꯧꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯇꯟꯕ ꯊꯥꯎ ꯉꯧꯕꯁꯦ ꯑꯩꯉꯣꯟꯗ ꯑꯩ ꯈꯔ ꯍꯩꯅꯗꯦꯕꯀꯣ ꯑꯗꯨꯒ ꯊꯥꯎꯒꯤ ꯃꯅꯝ ꯀꯩꯀꯥꯁꯦ ꯀꯣꯛꯁꯨ ꯍꯦꯛꯇ ꯆꯤꯛꯀꯜꯂꯦꯕ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯅꯤ ꯐꯖꯅ ꯑꯣꯠꯄꯤꯔꯒꯦ ꯁꯤꯁꯦ ꯃꯊꯪꯗꯗꯤ ꯑꯃꯨꯛ ꯀꯨꯀꯔꯗ ꯊꯣꯡꯕꯒꯤ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦꯕꯀꯣ ꯀꯨꯀꯔꯗ ꯄꯀꯧꯔꯥ ꯊꯣꯡꯕꯒꯤ ꯄꯀꯧꯔꯥꯗꯨꯕꯨꯗꯤ ꯍꯣꯏ ꯈꯥꯡꯗ ꯑꯗꯨꯝ ꯇꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯇꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯉꯧꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯍꯋꯥꯏ ꯍꯥꯞꯄꯒ ꯀꯥꯝꯕ ꯈꯣꯠꯄꯗꯣ ꯀꯨꯀꯔꯗ ꯂꯣꯏ ꯇꯧꯕꯤꯗꯣꯏꯕ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯀꯨꯀꯔ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯕꯒꯤ ꯑꯩꯗꯣ ꯈꯔꯁꯨ ꯊꯨꯔꯦ ꯑꯗꯨꯅ ꯍꯋꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯑꯝꯇ ꯀꯥꯝꯗ꯭ꯔꯦ ꯑꯗꯨ ꯀꯨꯀꯔꯗꯁꯨ ꯇꯧꯗ꯭ꯔꯦꯕꯀꯣ ꯀꯨꯀꯔꯒꯤꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯞꯀꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯞꯄꯁꯨ ꯌꯥꯏ ꯁꯧꯒ꯭ꯔꯤꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯁꯧꯒ꯭ꯔꯤ ꯍꯥꯞꯄꯤꯕꯀꯣ ꯁꯤꯁꯦ ꯐꯖꯅ ꯉꯧꯕꯤꯔꯁꯦ ꯊꯨꯝꯁꯨ ꯍꯥꯞꯆꯤꯜꯍꯧꯔꯁꯦ ꯆꯥꯡ ꯌꯦꯡꯉꯒ ꯉꯧꯕꯤꯔꯁꯦꯀꯣ ꯑꯗꯨꯒ ꯊꯨꯝꯁꯤꯁꯨ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯤꯁꯦ ꯉꯁꯥꯏꯁꯨ ꯈꯤꯇꯪ ꯍꯥꯞꯈ꯭ꯔꯕꯅꯤꯅ खितंग हंधरगा अमुक हापसे फजना ngौथोकपिरगे
khara adum patharaktribo khara mullaktribo adum ngausi ko ma'am dudi khara munjala kanda ula koigi sigi phajana munjalle ko koigi ngasai gi hapkiba khamen sin bodo sigi timing sida besan je kitang haphorase ai ngasidi hawai toraga hapuroi ko nungdang soibaga ai se nungdang dadi class su leye angang tuition su tawdoine adagidi ai gi online class su leye bako aduduna ai se yararoi adudugi besan je hoina hita tawre je phajana othopira ba matungda ising asaba haijanjage ko ising asaba na khar thuna mullani bako aying bana su tawaroige ai ngasidi kitang thure thare phajana hapigre duduga ising asabate heijanlage mahi se dum kitang yam hapse ko khoigi kanode kari pakoura nina sise phajana lonbirage mahi se sumaina kharaga mu hapkhige sawla tholakpada sakchana bako yamna di heijallaroige haidi akhoi ahum khak chagadabani ne nungdang soibani na hangei di ayuktani na yama su dum nungthinda charawan babu oiro leidi nungdang da chaba maina tawe bako duduna ngasi di ayuk ta mu chaba to talle bako duduna yama tawrage sise sawhalikanda singju surose singju se yam su dong ate akhoi ahum khaktani na ko adaidi hida kobi lere duga sina maroi kari toning khop aduga sida nakupi kitang lere nakupi am hapcha dry to duga sida hebi mana khar lere hebi mana di khara dum pa me do dugi dum hape nungdang ni na mayam sa sal roi ba ko khoi mungge ise ana khar ni khai pi ra sigi mathak sida hawai mangan je ngawraga ne kangna ngawre dana aduduga subane aduduga hiding masige video se phaja dawribra thi dawribra khangde aije nungdang da di khara wu kai hani hobe khara taweba duga sisina besan khara yam hapsaloige aduga kano khara moroka suba khara akhoi kaithen gi style ne do yamna di leite haidi akhoi gi kano se injang napi se yumna leijaba khara na heka tawrabane bako duga sina ngari angoba nganba chakmaida nganbane bako adu sise phajana methage duje phajana surage audi haurani masak se thitak loi tawjarasu ne asengbada hauduri bijani ko sakna lepana the injang mahao adegi mi da sungai re sakna lepteba to pura kaithen gi singju duga manare to bora am haure bako bora haubadugi di utre hobe to da thum thakpaga dum korame bako tot ke to thuraga adudugi thuma mung thaksalline si phajana sawgaleebako sawgalakpagi timing sida koigi ngasagi pakoura do du hapase pakoura ga je yamba nate da to sida hapase already hapase chalaga phajana lonbirase ko nungdang oibasida ne khara zum mamjalakpai ko ayukta nambana nungai do nungdang se machu mame nam thokte fise phajana saugat halase aduduga ngahak leraga lauthanaba loisale ko ma'am phajana hawardabani sigi timing sida nakupi oina hapage khoi kano laitare ngasidi fadigom laitare arai batawre nakupi thakchankre ngahak sawhalle aduduga muthatlage aduga chakluk ama semaage khomagi injang haptharage bako adu mahi hana hapke adu matungda masa hapke bako khogi kaino je pakoura je drop ta tamne ba aina tawba thabak se ai se
ꯑꯗꯨꯗꯨꯒ ꯄꯀꯧꯔꯥꯁꯦ ꯍꯥꯞꯄꯒꯦꯀꯣ ꯄꯀꯧꯔꯥ ꯄꯤꯁ 2 ꯍꯥꯞꯄꯒꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯋꯥꯏ ꯈꯔ ꯍꯥꯞꯄꯒꯦ ꯃꯁꯛ ꯐꯖꯅꯕꯅ ꯀꯣꯕꯤ ꯈꯔ ꯑꯗꯩꯗꯤ ꯇꯣꯅꯤꯡꯈꯣꯛ ꯈꯔ ꯆꯥꯏꯁꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤꯡꯖꯨ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯁꯤꯡꯖꯨꯁꯤꯅ ꯅꯥꯀꯟꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯒꯦ ꯁꯤꯡꯖꯨ ꯑꯃ ꯑꯗꯨꯗꯨꯒ ꯕꯣꯔꯥ ꯑꯃꯒ ꯍꯥꯞꯄꯤꯔꯒꯦ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯃꯥꯟꯗꯦꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯄꯀꯧꯔꯥꯒꯤ ꯃꯁꯛꯁꯦ ꯍꯥꯏꯐꯦꯠꯇꯪ ꯈꯥꯏꯗꯣꯛꯑꯒ ꯃꯅꯨꯡꯁꯦ ꯌꯦꯡꯁꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯀꯧꯔꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯦꯞꯇꯣ ꯆꯞ ꯆꯥꯅ ꯀꯥꯏꯗꯅ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯃꯁꯛꯁꯦ ꯊꯤꯇꯛ ꯇꯥꯖꯔꯒꯁꯨ ꯑꯗꯨꯒ ꯃꯍꯤꯁꯦ ꯉꯁꯤꯁꯦ ꯑꯩꯅ ꯍꯣꯕꯦ ꯇꯧꯔꯤꯉꯩꯗ ꯁꯣꯝꯗ ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯍꯥꯞꯄꯒꯤ ꯈꯔ ꯀꯪꯁꯤꯜꯂꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯊꯦꯜ ꯗꯨꯀꯥꯟꯗꯩ ꯆꯪꯉꯛꯇ ꯉꯥꯏꯔꯤꯕꯀꯣ ꯉꯁꯤꯁꯦ ꯍꯣꯕꯦ ꯇꯧꯕꯅꯦꯕ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦꯕ ꯑꯗꯨꯗꯨꯒꯤ ꯆꯥꯔꯣ ꯁꯠ ꯆꯥꯔꯣ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯀ꯭ꯂꯥꯁ ꯃꯇꯝ ꯌꯧꯔꯦꯕ ꯍꯦꯛꯇ ꯈꯨꯠꯅ ꯍꯦꯛꯇ ꯄꯥꯏꯔꯣ ꯑꯃ ꯆꯥꯗ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯍꯤꯗꯨꯒ ꯆꯥꯎꯅꯦ ꯑꯩ ꯃꯍꯤ ꯍꯥꯞꯇ꯭ꯔꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯡꯖꯨ ꯀꯩꯀꯥꯗꯨꯁꯨ ꯆꯥꯔ ꯌꯦꯡꯉꯨꯅꯦ ꯁꯤꯡꯖꯨꯗꯨꯁꯨ ꯀꯩꯊꯦꯜꯒꯤ ꯇꯥꯏꯞꯇ ꯁꯨꯈ꯭ꯔꯕꯅꯦ ꯍꯣꯕꯦꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯕꯣꯔꯥꯁꯨ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯕꯣꯔꯥꯁꯨ ꯍꯦꯟꯅ ꯍꯥꯎꯋꯦ ꯇꯞꯁꯨ ꯉꯥꯡꯂꯦ ꯀꯟꯅ ꯉꯥꯡꯉꯨꯀꯣ ꯑꯩ ꯊꯦꯡꯉꯕꯅꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ